Delhi da North East Nupi ani yamna tamthina Phurakpata Nattana Nupi oibigi ikai khumnaba Manghannaba Hotnaramle. Rimsa laikana ribi Jennifer hauji susara henbagi khongjang sathari nose feeding phawba tawgi yadri makha chathaki gani hairi Nupi macha singdi larik tambagi mathau tade Bihar Education Minister. Laingangna Bisnupur district ki Tronglaubi laikai singak senba ngamdrabara Tronglaubi maning laikai gi lanjinari ba IDP ani gi yumda bomb fitoramle. Excise Department ki employee sing megi tang kunipan dagi matam kaktaba sis work strike sangsilagani. Prime Minister Narendra Modi Hatnaba Hotnaramle. Sanis kuniphan ki kedetara manga mai paklakle. Terrorist neutralization mission ki saruk ama oina leimakhongda army K9 warrior sing ki exercise pangthokre. Thauring na sina biu sana lebi ganu haiba PM ki wafam nungnani ngai ni leiba ki similon ke am sokhilabage. Samban khaba hauna bawarem nauna mulaukhre Myanmar ga tainaba Surachandpur gi kilometer 19 sangbangam khai paring. KLB amasung PDF ki kangbu singna kamjong district ki khulahumda C formation da koishinduna thamlaba matung attack sathakibani village chief. Livestream Sanathoi to bawang laikai da leiba mioi sina lale haina sengdorokli mahangna public platform amada Ketrigau Kendra gi honorable MLA Semurun Hasanbu miyam lanna honaba honaki MLA na haidaba marilena da bawafam kaya miyam mangda puthokuna miyam bulana lamjing bagi thautoka mailena masana miyam da lale ngakpi haina sengdorokli Bengaluru da Manipur gi Nupi ama employer na tatita wena tawbikre